Lengsin Bersimea, Mangang Pakangna Tarano Seri, Nasi Amuk Breaking Wiki, Anobu episode Amamuk Buduna Laxari, Aminasi episode 39 and 40. Ahan Musinda, Gusty Kitchen Sauce Amadi, Blue Mat Putoposin Toriba, Truck Amagimanunda, Nupani Katang Rotuna Lerami, Ikang Kangodana, Truck Adu Kamaki, Masi Matunda, Mapanda, Nomekana Bagimukol Taraki. Truck Manunda lay when Nipa Aniduna, Matik Chabukulai Paiduna, Truck Manunda Changlapami Kudum Halagim Town, same Chajuna Lay Cray. Adubu mapanda leriba miyosing aduna nongmai kapsilakpagi mahutta pipe sizinaduna truck adudagi tholokpa mikhusindo nupa ani duna lotuna leriba mafam aduda loina thajalami masigi matungda truck adugi mapanda thong nonsilami truck adugi manungdagi mi tholokpa yadanaba manungda leriba nupa ani duna mapanda thongnanaba yamna kanna honajaki adubu ngamnamde mapanda leriba nupasing adunadi achapo chaduna manunggi misingdo siba ngaiduna lerami Matangi Sinda, Mapanda Lady but Mioshing Aduna, Manunda Lady but missing though, see Kre Kanglaba Matunda, Truck Manunda Changatuna, Gaski, Chicken Sauce Manunda Lotuna Puriba, Matching Ado Kuranduna Puki. Matangi Sinda, Waltana Hatu Tarakiba, voice message Adu, Hanjin Skylar Natarami, Waltana Hatu, Ipapakana, Hide Bumu Adu, Sumkalu Matunda, Skylar Wakalda Chingaba Paraki. Matanga, Skylarna, Walter Manata Latuna Hari, Nangel Hari Midu Kambra, Waltana Wali Tokuna Hari, Aingarang Yuyan Nora Male, Karikari Wa Haikibage, Skylarna Yan, Jingna Bamiyangal Winana Hari, Nanga Haga the Walla Namarang Haikre, Walter, Gale Hari Mise, Nanga Tabuktomina Bamira, Mahak, Kanan Hakibano, Nanga Tabuktomina missing Aduna Mahaku Hakibra, Walter Hari, Skylar Nanga Kalido, Madudi Honore, Ag Madi Kemtalin a day, Skylar Hanga Walter. Yelgi the Sa say no one that no Mudisway than a Tarroy hanging a late Walter Napal the Lunan Hari, Maduma the Engon that Suntok to Roy, Walter Matawasida, Skylar Nanga Nangarang, Hang the High washing a Dukaino, Walter Hari, ID Yung or Vanina, Ain Hikipusing do Karikari Hagibano, ID Kandreda, Skylar Yana, Jinganam Katara Nanga Hang the High Key, Madudi, Manati, Bamuedo, Hoju Pabusi tree, Hingli Hina, Nanga Sigamo Hayasi, Gari the Mukta, Hang the Higibano Kanbada, I hing to Kide. Aina amukshu khali nangna noma namaina mit karega lakiba nimito nangna thodo odugi maramda kemta haikide sumnagi nanga thabak tominaba mi amaga khanai haiki Walter na sauna hairi masi maramda nangna henna khangjindabana phagani maramdi aigi thabak asida nang yahoningde Skylar na kabli tawjun hairi nangna engonda aibu nungsi haina voice message tharaki aidi mikup aduda nangna aikhoi ani amuk hanjinaba pambagi engonda nungsi haina hairapani khalloi adubu ngarangi nangina tawadu urubada Aishu Kangle Madudi, Nanga Ayamadi, Icha Singun Siduna, Mrs. Adu Tarakibanate, Nangi Punsi, Aruba Mrs. Nikalaga, Equator Tarakibani. Adubu Walter D. Skyland Hide Wapam Singado, Yumpam Yaudabani Haduna Hausi Suseli, Skyland Hide Walter, Nangarang Hang the Hide Wai Singado, Nanga Sana Nasabu Hang the Pahalagi Kanbaginatra, Walter Nasan Hide Zumitsumi, Nanga Bahari Luna to me, Aina Kanba Kalsu, Nanga Luna Kambani, Nanga Bahari Luna to me, Skyland Hide Walter. Aina Suhana no the high Rabaduni. Nang Kudumtiva Nangdore Kanglabadi, Ibani Police Hana Chasi, Police the Paukusi Haina. Walton had Yare, Nangi Police Kiwado Lepo, Moina Kashuta Wangamoy, Skyland Sauna had Aduk line high Karigino. Nang on the Patabatu Amatokiba Matamda, Imung Asida Kari Ehogani. Skyland Muk Sound Hari, Nangina Famda, George Anile, Housik Police the Salaga, Ibani Chanjava Ama, Natragana, no Mananga Nayim Bitong Matamda. No may Bible Pamana, Nangungai dun Leramba. Walter D. Haujisu sound had Police Kiwado Palakanu ay tanning day. Skylar Sus Haure, Maramaduna, Walter the Hari Walter, Nang Nasana Nasase, Quidigi Sativa, criminal Amani Hina Kanzaribudo, Madudi Lale, Nang criminal latte. Nang na Hausik, Nang on the Kanamtan Sopong on the Roy Kanduna, Nang na Napal Karibudo, Madu Arano Wakan Oegani, Nang na Panghendi Hands and a Kanjano Wakani. Walter D. A. Wari Makas Hanabu Pamdre Haduna, Hogatuna Chaki Getawi, Tanja Sida, Skyland had Walter, Ivani and Draki Pasha season at Tuna Lega, Ivani Nimonda, Kashukajadaba, Lanjadaba mi Amaguna Hinglebese, Tomasi, Aduga Nangsu, Nasana Tomda, Kudong Tibata Tagadore Habase, Nasana Yazaro, Ivani, Isana Ishada, Minam Duna Hinglebumse, Wahaya Sitabada, Walter Sauna had Nang Kudong Tibata Tagadore Hariba Ise, Kanani Hina Kanbigananga, Nang I Ubamatumda, I Shekari in Ubage. Nang Kangra, Aina Chahi Imada Pashakaya Tali Habase. Ha, Aina Hirasu, Nang Matazaroi. Aina no Matabaka Tavamatamda, Kari Tokani Nang Kangra. Leba Asigi Sarkar gi budget Hena, Pashata Liba Karwarama Mutka Doribani, Ayaudabadi.
Nang tasengna nanga wari sanariba aise kanano haiba khangdre maram aduna nangna khangjanaba ai haibi gi tajau Skylar aise khudongthiba tagadaba mi nate khudongthiba hairibado aini nangna mathong marom khangdana kijari madudi aina yumgi thong hangdokpa matamda noma nongmai paiba nupa amana aibu hatke haiduna ngairamgani haina matang asida nongmai paiduna mi hatke haiduna ngairibado aini aibu hatke haina mi na ngairamgadaba nate masi hairamaga Walter yamna sauna chatki Skylar di kibana loi hore mathangi sinda Walter na iruba loiraga magi nupibu themge haiduna thoraki adubu Skylar di imungda leramdre Walter na koithi thirami adubu phangdre yumgi mapanda khamduna leiba Skylar gi car dusu leramdre Skylar na puraga chatkre mathangi sinda Walter moige anoba car wash adugi so loba laklami Bogdan amadi makoini unaduna wari sanarami Bogdan hai nangi nupi masak phajabidudi ka chakre Walter na hai mari thabak chille Bogdan hai phaireda ma laktaba ma laklaga mu paisa kharaga tako harakladi aidi loiredana haina khalubani ma laktaba sine hena fare ado mapam se karbar fajanan tobo nungaiba mapam ni haiba se nangsu khanglaba natra wari sana Bogdan na Walter da document khara piraki aduga hairei hojikti karwas se nangi oirene nangbu karwas asibu chalaiba ngamjaradro Bogdan na yam karemna dun hairei Walter nangna boss oirabanina aiwa ma haige aina boss oiringai matam nangna aigi karwas asida cashier oina thabak toringai matamda nangbu cashier oijarabasu aina namduna nangbu car chamhanikhi maramdi aina nangi boss oibanina nangbu aina tokhiba adugumna tawba ngamlagadro nangi makhada leiriba staff sing aduda nangbu sizinaba ngamlagadro boss ama oige hairabadi nangi makhada leiriba mi sing ado yehanba ama darkar oi aishu nangonda tokhiba mayamdo nang ningsinglidana hauji phawa koram khiroi haiduna kariyam naduna hairami Bogdan di hauji phawa Skylar amadi Walter na yamna lakjana karwas ase leikiba amadi mangonda Walter amadi Skylar na pikiba ikaiba singa dugi damakta hoju phaba mabukningda asawba hantharamde maram aduna tanja phangba khudingi Walter bu karem aduna lerami Bogdan na chalamdai hairami Walter nangna kaimo karwas ase chalaiba ngamdrabadi nangi nupi phajabiduda karwas ase chalai halu aduga nangna mafam asida phamduna kumhai yinga leyu Walter di kari wakal khalurabano khangde madi tumina leiki wa kaisu hairamde masi matungda Bogdan na karwas adugi so Walter da sinarami aduga mana chalamdai da karwas aduna ihan hana tankiba paisa khara wall da frame tawduna thelibado lauthaduna puge tawi maduda Walter na mamit khana yengduna hairi hana yi mafumda thamu upai leitraba maithiraba Bogdan yamna saung chatki mathangi sinda mai amadi jesi chak chamina dun lerami mai na hairi jesi nang kaisu tawdabra jesi na hai ai kaisu tawde me thadokibigi reaction ni jesi Michael wenana thabak chappadagi me amadi drug sirna kidre maram aduna mangonda withdrawal symptom tawraklibani withdrawal symptom habadi drug nisa charamba mi sina nisa chaba khangre lepa matamda makoigi masada yamna hinataba maring chappa tapumna phum khangdaba yamna awaba stage aduguni mathani sinda Walter mapam sabre hastamina juna lerami Walter na hai Walter Junior nang di noi ima kai da chatki haba khanghobra noi maga kari wari sana hui Walter Junior na hai ai di wari ingda sana de imana ai yum sida le hobong ngamdra hairami aduga dum chatkre Walter na mu hairi noi ma di karam kanda halakani hairami Walter Junior na khangde han hairami Walter Junior na mu makha rai baba imana yum thadok tuna chatkibase baba na jwar sana baginatro kaigina imana aswam phatrise baba nang jwar de attitude machisu nisha makhalamani edik juba haibasidi chapmane baba su baba na pamna edik chukibadi natte Walter di Skylar bu phatte hana Walter Junior na warore base tabada mahakti khang mangamlamde maramadun haira I ibungo nang khalibado lale noi imana sawri base aina jwar sanabagi natte masidi aina tawkiba thabak singa dunani mathangi sinda Walter amadi Walter Junior school da chalami mama mapa saunarabani Walter Junior su mathwa yam nungaitana lerami Masagi matawasida Walter na hairi nangna thawai nungainanaba kainoma tawsi ngasidi nang school chaluranu suti oina lawro mathangi sinda makoi ani second hand car yon pham amada laklami mirak narak khanglaba Walter Junior na hairi baba nangna ebu thawai nungai hange aibu themge hairabadi aigi apamba car oina lebiyu haiduna car yon pham adugi nakanda chauna poster theliba car juda Walter Junior na yengduna mapada ingit tawrami Walter Junior na kari pamni haibase Walter su khangle Mathangi sinda Walter Junior na mana pamjaba car adu maagi mayimda thoduna lakhi asomdana JCD thabok maphamda Walter lakpa ngaiduna lerami Walter na hairi kainumino he yam thajade nang tasengna thabak tawwa laklibra mathangi sinda Walter amadi JC mi kanasu udaba mafam amada wari sanaduna lerami Walter na hairi
ꯖꯦꯁꯤ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯖꯦꯁꯤꯅ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯏꯛꯀ ꯏꯕꯥꯅꯤ ꯄꯨꯟꯅ ꯄꯩꯁꯥ ꯂꯧꯕ ꯑꯗꯨꯝ ꯆꯠꯂꯤ ꯋꯥꯜꯇꯔꯅ ꯍꯥꯏ ꯅꯪꯕꯨ ꯃꯥꯏꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏ ꯍꯥꯏꯁꯦ ꯆꯨꯝꯂꯕ꯭ꯔꯅꯦ ꯋꯥꯜꯇꯔꯒꯤ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯏꯛꯀꯤ ꯕꯦꯛꯀꯞꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯁꯥꯊꯤꯕ ꯑꯣꯏꯁꯅꯨ ꯕꯦꯛꯀꯞ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯑꯃꯗꯤ ꯑꯗꯨꯝ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯋꯥꯜꯇꯔꯅ ꯌꯥꯝ ꯋꯥꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯒꯁꯀꯤ ꯑꯁꯨꯛ ꯌꯥꯝꯅꯕ ꯒꯦꯡ ꯈꯨꯄꯨ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯏꯛꯀꯤ ꯕꯦꯛꯀꯞ ꯑꯣꯏꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯔꯥ ꯖꯦꯁꯤ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯖꯦꯁꯤ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯑꯥꯔꯃꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯇꯒ ꯂꯩꯔꯝꯕ꯭ꯔꯥꯕ ꯅꯪꯕꯣ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯖꯦꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯗ ꯆꯩꯔꯛꯈꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯁꯥꯎꯈꯤꯅꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯖꯦꯁꯤ ꯅꯪꯕꯨ ꯍꯟꯊꯅ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯪꯕꯨ ꯃꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯊꯝꯅꯕ ꯃꯤꯔ ꯅꯪꯕꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕꯔꯥ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯣꯏꯅꯃꯛ ꯎꯔꯦ ꯒꯁꯅ ꯑꯩ ꯅꯤꯁꯥ ꯆꯥꯔꯒ ꯉꯥꯎꯔꯒ ꯂꯩꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯑꯃꯗꯤ ꯑꯩꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯛꯇ ꯑꯩꯕꯨ ꯁꯦꯟꯅꯍꯜꯂꯤꯕꯅꯤ ꯒꯁꯅ ꯁꯤꯟꯗꯨꯅ ꯑꯗꯨꯒ ꯅꯪ ꯁꯤꯃꯁꯨ ꯈꯪꯒꯣ ꯃꯥꯏꯛꯇꯣ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯋꯥꯜꯇꯔ ꯅꯪꯅ ꯑꯩꯕꯨ ꯃꯤꯔꯦꯝ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯑꯩ ꯃꯤꯔꯦꯝ ꯑꯃꯗꯤ ꯑꯣꯏꯗꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯒꯁꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯖꯦꯁꯤꯅ ꯏꯪꯉꯪ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯜꯂꯨꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯏꯛꯅ ꯄꯩꯁꯥ ꯂꯧꯈꯠꯄ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯏꯛꯀ ꯊꯕꯛ ꯆꯠꯃꯤꯟꯅꯕ ꯅꯨꯃꯤꯠꯇ ꯅꯪꯉꯣꯟꯗꯒꯤ ꯑꯃꯗꯤ ꯃꯥꯏꯛꯇꯒꯤ ꯄꯩꯁꯥ ꯂꯨꯠ ꯇꯧꯕ ꯃꯤ ꯂꯥꯛꯈꯤ ꯐꯤꯚꯝ ꯑꯁꯤꯗꯕꯨ ꯅꯣꯏꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯃꯤꯅꯤ ꯀꯔꯝꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯒꯁꯅ ꯅꯦꯛꯇꯨꯅ ꯊꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯀꯝꯗꯧꯅ ꯍꯥꯏꯒꯅꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯇꯧꯕ ꯉꯝꯕ ꯑꯃꯗꯤ ꯖꯦꯁꯤꯒꯤ ꯃꯊꯧꯅꯥ ꯑꯁꯤꯗ ꯑꯁꯨꯛ ꯃꯤꯔꯥꯏꯅ ꯑꯃꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯑꯣꯡ ꯑꯁꯤꯗ ꯖꯦꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯖꯦꯁꯤꯅ ꯑꯔꯣꯏꯕꯗ ꯁꯥꯎꯅ ꯋꯥꯜꯇꯔꯗ ꯆꯩꯔꯛꯏ ꯖꯦꯁꯤꯅ ꯃꯄꯥꯒꯨꯝꯕꯅꯤ ꯈꯟꯖꯔꯤꯕ ꯋꯥꯜꯇꯔꯒꯤ ꯃꯐꯝꯗꯒꯤ ꯃꯥꯕꯨ ꯑꯁꯨꯛ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯁꯤ ꯃꯥꯅ ꯇꯥꯕ ꯄꯥꯝꯈꯤꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯅꯁꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯏꯃꯥꯟꯅꯕꯗꯤ ꯑꯩꯒ ꯅꯛꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯌꯦꯛꯅꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯅꯪꯕꯨ ꯒꯁꯅ ꯍꯥꯠꯄ ꯉꯝꯗꯦ ꯐꯅ ꯍꯥꯠꯅꯤꯡꯂꯕꯁꯨ ꯐꯅ ꯇꯧꯅꯤꯡꯂꯕꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯍꯥꯛꯅ ꯒꯁꯅ ꯃꯥꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯑꯃꯥꯡ ꯑꯇꯥ ꯌꯥꯎꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯕꯨ ꯁꯥꯎꯍꯟꯕ ꯄꯥꯝꯗꯦ ꯃꯥ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯏ ꯃꯥꯅ ꯖꯦꯁꯤ ꯏꯕꯥꯅꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯊꯥꯖꯕ ꯑꯁꯦ ꯃꯥꯡꯍꯟꯅꯅꯕ ꯑꯃꯗꯤ ꯏꯕꯥꯅꯤ ꯂꯥꯞꯊꯣꯛꯅꯅꯕ ꯁꯤꯜꯂꯤꯕꯅꯤ ꯏꯕꯥꯅꯤ ꯇꯣꯈꯥꯏ ꯇꯥꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯒꯁꯀꯤ ꯂꯤꯂꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯒꯤ ꯋꯥꯔꯤꯗꯗꯤ ꯅꯪꯉꯣꯟꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯆꯦꯟꯈꯤ ꯍꯥꯏ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ ꯋꯥꯔꯥ ꯅꯪꯉꯣꯟꯗ ꯂꯨꯠ ꯇꯧꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯅ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯇꯥꯟꯅꯔꯛꯈꯤꯒꯦ ꯒꯁꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯁꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤ ꯁꯥꯎꯕ ꯈꯝ ꯊꯦꯡꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯊꯕꯛꯁꯦ ꯃꯥꯡꯗ ꯎꯔꯤꯕ ꯌꯨꯝ ꯑꯁꯦ ꯁꯦꯟꯅꯕ ꯑꯁꯤꯅꯤ ꯖꯦꯁꯤꯅ ꯍꯥꯏ ꯀꯩ ꯂꯩꯔꯒꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨ ꯃꯦꯠ ꯑꯗꯨ ꯌꯣꯜꯂꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ ꯕ꯭ꯂꯨ ꯃꯦꯠ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯩꯈꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯣꯡꯁꯤ ꯊꯨꯒꯥꯏꯔꯁꯤ ꯑꯗꯨꯒ ꯆꯪꯉꯁꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯤꯡꯗꯣ ꯅꯩꯈꯥꯏꯔꯨꯔꯁꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯗꯣ ꯁꯦꯟꯅꯕ ꯈꯛꯇꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯗꯕꯤ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯗꯣꯏꯔꯥ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯈꯤꯒꯅꯤ ꯃꯗꯨ ꯉꯥꯏꯈꯤꯁꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯧꯔꯨꯁꯤ ꯖꯦꯁꯤꯅ ꯍꯥꯏ ꯉꯥꯏꯔꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯠ ꯆꯪꯉꯒ ꯅꯩꯈꯥꯏꯔꯨꯁꯤꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯤꯁꯥ ꯆꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯒ ꯅꯣꯡꯃꯩꯁꯨ ꯄꯥꯏ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯃꯔꯝꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯕ ꯃꯇꯨꯡꯗ ꯖꯦꯁꯤꯗꯤ ꯁꯥꯎꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯈꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ ꯖꯦꯁꯤꯅ ꯍꯥꯏ ꯌꯨꯝ ꯑꯁꯤꯗ ꯃꯦꯠ ꯌꯣꯜꯂꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩ ꯃꯦꯠ ꯈꯔ ꯂꯩꯔꯨꯒꯦ ꯃꯦꯠ ꯂꯩꯕ ꯁꯥꯁꯤꯟꯅꯔꯒ ꯌꯨꯝꯗ ꯆꯪꯉꯨꯒꯦ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯖꯦꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯀꯟꯅ ꯊꯤꯜꯂꯝꯃꯤ ꯃꯊꯪꯗ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯦꯁꯤꯅ ꯍꯥꯏ ꯑꯩ ꯃꯦꯠ ꯂꯩꯕ ꯂꯥꯛꯄꯅꯤ ꯅꯪꯒꯤꯁꯤꯗ ꯃꯦꯠ ꯕ꯭ꯂꯨ ꯃꯆꯨꯒꯤꯗꯣ ꯐꯪꯉꯤ ꯍꯥꯏ ꯃꯗꯨ ꯈꯤꯇ ꯂꯩꯖꯒꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯇꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯌꯨ
ꯖꯦꯁꯤꯟ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯖꯣꯟ ꯀꯧꯏ ꯑꯩ ꯃꯦꯠ ꯂꯩꯕ ꯂꯥꯛꯄꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯥꯎꯔꯛꯈꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯃꯤ ꯆꯪꯍꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯦꯁꯤꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯦꯠ ꯈꯤꯇ ꯑꯣꯏꯔꯁꯨ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯗꯕ ꯃꯤꯗ ꯄꯣꯠ ꯌꯣꯟꯗꯦ ꯍꯥꯏꯔꯝꯃꯒ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯈꯤ ꯃꯥꯏꯊꯤꯔꯕ ꯖꯦꯁꯤ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯥꯏꯛꯀꯤ ꯀꯥꯔ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯄ꯭ꯂꯥꯟꯁꯦ ꯐꯦꯜ ꯑꯣꯏꯔꯦꯀꯣ ꯃꯔꯝ ꯑꯗꯨꯅ ꯉꯥꯛꯇꯪ ꯉꯥꯏꯈꯤꯁꯤ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯔꯒꯤ ꯃꯅꯤꯡꯒꯤ ꯇ꯭ꯔꯪꯛꯁꯦ ꯑꯝꯇ ꯍꯥꯡꯗꯣꯛꯑꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯂꯩꯔꯤ ꯃꯥꯏꯛꯅ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯀꯦ ꯃꯥꯏꯛꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯗꯣ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯐꯦꯜ ꯑꯣꯏꯈꯤꯕꯗꯨꯕꯨ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛ ꯅꯪꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯒꯤ ꯃꯔꯝꯗ ꯈꯪꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯠ ꯌꯣꯟꯕꯁꯤꯡ ꯑꯃꯗꯤ ꯅꯤꯁꯥ ꯆꯥꯕꯁꯤꯡꯒꯤ ꯃꯀꯣꯛꯇ ꯀꯔꯤ ꯈꯜꯂꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ ꯑꯩꯕꯨ ꯊꯥꯖꯧ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯕꯦꯔꯆꯥꯟ ꯑꯃ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯕꯦꯔꯆꯥꯟ ꯑꯗꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯏꯛꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯖꯦꯁꯤꯕꯨ ꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯦꯁꯤꯗ ꯍꯪꯂꯛꯏ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯖꯦꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯇꯧꯔꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨ ꯅꯤꯁꯥ ꯆꯥꯕꯒꯤ ꯍꯧꯅꯕꯤ ꯋꯥꯈꯜ ꯐꯖꯅ ꯈꯟꯕ ꯉꯝꯗꯕꯒꯨꯝ ꯍꯥꯄꯨ ꯏꯆꯨ ꯆꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯇꯧꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯖꯦꯁꯤꯅ ꯍꯥꯏ ꯑꯩꯅ ꯂꯩꯕꯥꯛ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯦ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯈꯪꯗ꯭ꯔꯅꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯖꯦꯁꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯋꯥꯔꯦ ꯅꯪ ꯑꯃꯨꯛ ꯂꯩꯕꯥꯛꯁꯤ ꯇꯧꯕ ꯂꯥꯛꯑꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯕꯥꯛꯇꯨ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨ ꯑꯉꯥꯎꯕꯗꯧꯅ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯈꯤ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯄꯥꯟꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯁꯤ ꯎꯕ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯃꯔꯦꯡꯃꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯅꯥꯅꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯅꯤ ꯑꯩ ꯃꯦꯠ ꯈꯤꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯦꯠ ꯑꯁꯤꯗꯤ ꯌꯣꯟꯅꯅꯕ ꯃꯦꯠ ꯅꯠꯇꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅꯗꯤ ꯃꯦꯠ ꯌꯣꯜꯂꯤ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯈꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯈꯤ ꯑꯉꯥꯎꯕꯗꯧꯅ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯑꯃ ꯃꯄꯥꯟꯗ ꯂꯩꯈꯤꯕꯗꯨ ꯃꯥꯡꯈ꯭ꯔꯦ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯝꯇ ꯊꯤꯔꯨꯁꯤ ꯗ꯭ꯔꯒ ꯆꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯁꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯗ꯭ꯔꯒ ꯌꯣꯟꯗꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯥ ꯖꯦꯁꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏ ꯑꯩ ꯅꯉꯣꯟꯗ ꯐꯨꯒꯦ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯅꯥꯅꯅꯣ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯄꯪꯁꯥꯎꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯅꯣꯡꯃꯩ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯤꯟꯅ ꯀꯟꯅ ꯊꯤꯟꯗꯠꯂꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯛ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯃꯥ ꯎꯕꯗ ꯖꯦꯁꯤꯅ ꯍꯥꯏ ꯏꯍꯦ ꯅꯪ ꯑꯣꯏꯔꯦꯀꯣ ꯉꯁꯥꯏ ꯑꯍꯧꯕꯗ ꯅꯨꯄꯥ ꯈꯔꯅ ꯍꯨꯔꯥꯟꯈꯤꯕ ꯒꯁꯀꯤ ꯃꯦꯠ ꯌꯥꯎꯕ ꯆꯤꯀꯟ ꯁꯣꯁ ꯑꯗꯨ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯆꯤꯀꯟ ꯁꯣꯁꯀꯤ ꯃꯈꯨꯝ ꯑꯗꯨꯗꯁꯨ ꯃꯦꯁꯦꯖ ꯑꯃ ꯏꯔꯤꯕꯗꯨ ꯃꯥꯏꯛꯅ ꯎꯔꯝꯃꯤ ꯏꯔꯝꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯃꯥꯏꯛꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯒꯁꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯃꯦꯠ ꯂꯦꯞꯇ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯇꯣꯝꯗ ꯁꯦꯡꯗꯣꯛꯄ ꯇꯟꯕꯗꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯤ ꯁꯨꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯍꯟꯈꯤ ꯃꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯏꯁꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯏꯁꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯥꯛꯑꯣ ꯕꯁꯇ ꯇꯣꯡꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯤꯗ ꯄꯥꯈꯠꯂꯕ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯑꯩꯅ ꯃꯣꯏꯕꯨ ꯀꯧꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯍꯟꯕꯅꯤ ꯃꯣꯏꯗ ꯗꯟꯗꯤ ꯄꯤꯒꯅꯨ ꯒꯁꯇ ꯍꯥꯏꯌꯨ ꯃꯥꯅ ꯁꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯁꯥꯎꯒꯅꯨ ꯑꯩꯉꯣꯟꯗ ꯁꯥꯎ ꯍꯥꯏꯌꯨ ꯇꯥꯏꯁꯟꯅ ꯍꯥꯏꯔꯛꯏ ꯒꯁꯁꯨ ꯅꯉꯣꯟꯗ ꯁꯥꯎꯏ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗ ꯁꯥꯎꯗꯦ ꯍꯥꯏꯔꯝꯃꯒ ꯇꯥꯏꯁꯟꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯁ ꯂꯥꯛꯏ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨ ꯑꯩꯈꯣꯏ ꯀꯨꯏꯔꯣꯏ ꯃꯊꯪꯗ ꯃꯥꯏꯛ ꯑꯃꯗꯤ ꯒꯁ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯍꯨꯔꯥꯟꯈꯤꯕ ꯃꯤꯗꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯦꯠꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯩꯝꯇ ꯁꯣꯛꯈꯤꯗꯦ ꯃꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯅꯤꯁꯥ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯛꯂꯝꯕꯅꯤ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦ ꯃꯥꯏꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯁꯣꯁꯀꯤ ꯃꯈꯨꯝꯗ ꯏꯔꯝꯃꯤ ꯃꯦꯁꯦꯖ ꯑꯗꯨꯗ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯏꯔꯝꯃꯤ ꯒꯁ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯒꯁ ꯅꯉꯣꯟꯗ ꯑꯩ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕు ꯑꯩ ꯃꯤ 10-15 ꯅꯦꯛꯂꯒꯦ ꯑꯗꯨꯒ ꯀꯥꯔꯟ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯩ ꯂꯣꯏꯁꯤꯟꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯄ ꯉꯝꯗꯅꯕ ꯒꯁꯅ ꯍꯥꯏꯔꯛꯏ ꯌꯥꯗꯦ ꯍꯧꯖꯤꯛ ꯃꯇꯝ ꯋꯥꯠꯂꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯠ ꯊꯥꯈꯤꯔꯣꯏꯁꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯊꯥꯔꯛꯄ ꯃꯦꯁꯦꯖ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯝꯗꯧꯕ ꯒꯁꯅ ꯍꯥꯏꯔꯛꯏ
ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯄ꯭ꯂꯥꯟ ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯁꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤꯗꯤ ꯀꯝꯗꯧꯔꯦ? ꯃꯥꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯁꯣꯝꯗꯅ ꯖꯦꯁꯤꯗꯤ ꯃꯇꯣꯝꯗ ꯋꯥꯈꯜ ꯊꯣꯛꯇꯕꯒꯨꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯒꯁ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯖꯦꯁꯤ, ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯑꯩ ꯇꯥꯔꯦ꯫ ꯅꯪ ꯅꯇꯣꯝꯗ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯃꯤ ꯊꯦꯡꯅꯕ ꯉꯝꯃꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯦ꯫ ꯖꯦꯁꯤꯅ ꯒꯁꯇ ꯌꯥꯝꯅ ꯕꯦꯕꯥꯔ ꯂꯩꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯤꯕꯅꯣ? ꯒꯁ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟ ꯈꯔ ꯎꯏ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯒꯁ ꯆꯠꯈ꯭ꯔꯦ꯫ ꯖꯦꯁꯤ ꯃꯄꯨꯟꯁꯤꯗ ꯒꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯒꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯠꯇꯅ ꯒꯁꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯕꯁꯤꯗ ꯖꯦꯁꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯦꯁꯤ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯝꯒꯅꯤ? ꯑꯗꯨꯒ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯗꯤ ꯁꯥꯎꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯁꯤ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯩꯒꯅꯤ? ꯋꯥꯜꯇꯔꯒꯤ ꯃꯤꯆꯪꯗ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯁꯀꯤ ꯃꯤꯆꯪꯗ ꯂꯩꯒꯗ꯭ꯔꯥ? ꯑꯁꯣꯝꯗꯅ ꯁ꯭ꯀꯥꯏꯂꯔ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀꯥꯔ ꯑꯍꯟꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯂꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯔꯣ ꯒꯥꯔꯤ ꯑꯍꯟꯕ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯍꯧꯔꯤꯕꯁꯦ? ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯤ, ꯕꯕꯥꯅ ꯂꯩꯕꯤꯔꯤꯕꯅꯤ꯫ ꯑꯗꯣ ꯀꯥꯔ ꯑꯁꯦ ꯌꯥꯝꯅ ꯐꯕ ꯀꯥꯔꯅꯤ, ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯀꯥꯔꯅꯤ꯫ ꯑꯩꯅ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯣꯏ, ꯇꯞꯅ ꯑꯗꯨꯝ ꯊꯧꯒꯦ꯫ ꯏꯃꯥ, ꯉꯥꯛꯇꯪ ꯀꯥꯔ ꯑꯁꯤ ꯊꯧꯗꯨꯅ ꯁꯥꯟꯅꯔꯨꯒꯦ꯫ ꯁ꯭ꯀꯥꯏꯂꯔꯁꯨ ꯍꯣꯏ, ꯌꯥꯝ ꯀꯟꯅꯗꯤ ꯊꯧꯈꯤꯅꯨ, ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯊꯣꯛꯈꯤꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯜꯇꯔ ꯋꯥ ꯈꯨꯝꯐꯝ ꯂꯩꯔꯝꯗꯦ꯫ ꯁ꯭ꯀꯥꯏꯂꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯥꯔ ꯋꯥꯁꯀꯤ ꯁꯣꯗꯤ ꯂꯧꯔꯨꯔꯕ꯭ꯔꯥ? ꯋꯥꯜꯇꯔꯅ ꯍꯣꯏ ꯂꯧꯔꯨꯔꯦ ꯍꯥꯏꯗꯨꯅ ꯁꯣ ꯑꯗꯨ ꯁ꯭ꯀꯥꯏꯂꯔꯗ ꯄꯤꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯑꯩ ꯁꯥꯎꯅꯤꯡꯗꯅ ꯋꯥ ꯈꯔ ꯍꯦꯟꯈ꯭ꯔꯦ, ꯑꯗꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯗ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ, ꯑꯁꯣꯛ ꯑꯄꯟ ꯑꯋꯥ ꯑꯅꯥ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯗꯤ ꯋꯥꯜꯇꯔꯕꯨ ꯀꯤꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ, ꯏꯃꯨꯡ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯕ, ꯄꯩꯁꯥ パꯏꯗꯕ ꯑꯩꯈꯣꯏꯅ ꯀꯥꯔ ꯑꯍꯟꯕ ꯑꯃ ꯂꯩꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯟꯅꯅꯕ꯭ꯔꯥ? ꯃꯤꯅ ꯀꯥꯔ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ? ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯗꯤ ꯑꯩꯅ ꯑꯉꯥꯡꯅ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯂꯩꯕꯤꯕꯅꯤ, ꯏꯆꯥꯅ ꯄꯥꯝꯕ ꯑꯃꯇꯪꯗꯤ ꯑꯩꯁꯨ ꯂꯩꯕꯤꯕ ꯌꯥꯏꯗꯅ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯍꯟꯗꯣꯛꯈꯣ ꯍꯌꯦꯡꯃꯛ꯫ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯪꯅ ꯁꯦꯝꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯅꯪꯅ ꯀꯥꯔ ꯑꯁꯤ ꯂꯩꯁꯤꯜꯂꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯐꯥꯒꯤ ꯇꯥꯍꯟꯗꯧꯔꯦ꯫ ꯃꯤꯅ ꯋꯥꯍꯪ ꯃꯌꯥꯝ ꯂꯥꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯅꯪꯅ ꯇꯁꯦꯡꯅ ꯈꯟꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯪ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯜꯂꯒ ꯊꯕꯛ ꯇꯧ꯫ ꯍꯦꯡ, ꯃꯦꯔꯤ ꯑꯃꯗꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯃꯤꯅ ꯍꯪꯂꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯒꯅꯤ? ꯅꯪꯕꯨ ꯋꯥꯈꯜꯒ ꯑꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯋꯥꯜꯇꯔ? ꯋꯥꯜꯇꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯏꯆꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯂꯩꯕ ꯌꯥꯏꯗꯅ꯫ ꯋꯥꯜꯇꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯍꯌꯦꯡꯃꯛ ꯍꯟꯗꯣꯛꯎꯔꯒꯦ ꯀꯥꯔ ꯑꯁꯤ꯫ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯀꯥꯔ ꯑꯁꯤ ꯍꯟꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯁꯥꯎꯖꯁꯅꯨ, ꯏꯃꯨꯡ ꯑꯁꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯅ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ? ꯏꯃꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯔꯤꯕ ꯋꯥꯜꯇꯔ ꯅꯪꯒꯤ ꯅꯐꯝꯗꯒꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯋꯥꯜꯇꯔꯅ ꯍꯪꯂꯛꯏ, ꯁ꯭ꯀꯥꯏꯂꯔ, ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯀꯝꯗꯧꯍꯧꯔꯕꯒꯦ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯣꯛꯂꯦ, ꯑꯩꯉꯣꯟꯗ ꯁꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯒꯤ ꯀꯥꯔ ꯑꯁꯦ ꯍꯟꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ꯫ ꯑꯗꯣ ꯀꯥꯔ ꯑꯁꯦ ꯌꯣꯟꯐꯝ ꯃꯄꯨꯗꯨꯅꯁꯨ ꯂꯧꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯕꯗꯒꯤ ꯀꯥꯔ ꯑꯁꯤꯒꯤ ꯃꯃꯜ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯑꯗꯨꯗꯒꯤ ꯂꯨꯄꯥ ꯂꯥꯈ 1 ꯇꯥꯔꯒ ꯃꯈꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪꯒꯤꯕꯨ ꯂꯨꯄꯥ ꯂꯥꯈ 1 ꯍꯥꯏꯔꯤꯁꯤꯕꯣ? ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ, ꯋꯥꯜꯇꯔ, ꯁꯥꯎꯒꯠꯈꯤꯅꯨ, ꯅꯪꯅ ꯀꯥꯔ ꯑꯗꯨ ꯍꯟꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄꯒ ꯁꯥꯎꯅꯒꯅꯨ, ꯃꯣꯏꯅ ꯋꯥ ꯍꯪꯂꯛꯂꯁꯨ ꯀꯩꯁꯨ ꯈꯨꯝꯒꯅꯨ, ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯇꯧꯒꯗꯕꯗꯣ ꯑꯗꯨꯝ ꯇꯧꯔꯒ ꯍꯜꯂꯛꯑꯣ꯫ ꯋꯥꯜꯇꯔꯗꯤ ꯁ꯭ꯀꯥꯏꯂꯔꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯟꯕ ꯀꯥꯔ ꯑꯗꯨ ꯋꯥꯜꯇꯔꯅ ꯗ꯭ꯔꯤꯞ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ, ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯁ꯭ꯇꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯁꯤ ꯊꯨꯗꯦꯛꯂꯒꯦ ꯃꯇꯥꯒꯨꯝ ꯊꯧꯔꯝꯃꯤ꯫ ꯃꯃꯩꯗ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯔꯣꯗ ꯗꯤꯚꯥꯏꯗꯔ ꯑꯃꯗ ꯌꯩꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯋꯥꯜꯇꯔꯅ ꯀꯥꯔ ꯂꯩꯕꯒꯤ ꯗꯣꯀꯨꯃꯦꯟ ꯑꯃꯗꯤ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯤ, ꯑꯗꯨꯒ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯇꯦꯡ ꯑꯗꯨꯗ ꯏꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯦꯁꯤꯡ ꯑꯗꯨꯗ ꯃꯩ ꯊꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯐꯝꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔ ꯑꯗꯨꯁꯨ ꯄꯣꯈꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯁꯣꯜꯒ ꯋꯥꯔꯤ ꯇꯥꯟꯅꯕ ꯂꯥꯛꯈꯤ꯫ ꯋꯥꯜꯇꯔꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁ ꯀꯦꯁ ꯑꯃꯗꯤ ꯂꯧꯈꯠꯂꯦ, ꯃꯗꯨꯗꯤ ꯁꯔꯀꯥꯔꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯀꯥꯔ ꯆꯦꯛꯁꯤꯟꯗꯅ ꯊꯧꯕꯒꯤ ꯃꯔꯥꯜꯗ꯫ ꯑꯗꯨꯕꯨ ꯁꯣꯜꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯩ ꯆꯥꯛꯂꯤꯕ ꯀꯥꯔ ꯑꯗꯨꯕꯨ ꯐꯠꯇ ꯍꯥꯎꯗꯤ ꯃꯩ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ
केस अदु अंथोखी अदुगा पुलिस की रेकॉर्ड चंद्रिंगेदा केस अदुबु कथखी सोल हायरई वाल्टर नंसी अंथोकपा मीनी नंगी केस ती लेररोय अदुबु फाइन खरदी थीदबा याररोय कार अदु लंबीदगी लौथोकपा अमदी सोरोक सेंजिन साजिनबसिंगदा पैसा खरदी चंगनी पुन्ना लुपा लाख यांखै हेना चंगनी वाल्टर हायरई मकुप मतादो एंगोंदा हायरकलनु नंगा थोकपा तौरो अदुगा थबक तो लोरकांदा एंगोंदा हायरओ सोलना खरेन अदुन हायरई ओ आइगी खोंजेल असिना नंगी तुंबा कायरबरा इबुंगो पुलिस की रिपोर्ट चंद्रिंगेदा अैन केस असे लौथोहौबगी फबनी नत्रबदी नंग पुलिस रिकॉर्ड लेरगदबनी असिगी सुमथक्ता नंगी नुपीना नंगोंदा तौगदब लांदो नंगसु खंगिदना वाल्टर वा केमता हाइदे बेग अमा सोलदा लंगसिली मसिगी मतुंगदा सोलना मागी ऑफिसता लोतुना थमलेबा वाल्टर की ब्लैक मनी सिंग अदुगी मरक्तगी पैसा खरा लौथोक्तुना बेग अदुदा हापसिली अदुगा हायरई वाल्टर कनादनो नंगना सावरिबसे गस का सावनाबगिरा नंगना तोरिबा थबकसिंग असे वाल्टर हायरई गसना आइबु हातनदि तोक्लोय हायदुना लेपख्रे आइसु उपाय लेट्रे गसना आइबु हातपा लाकपा ngaयबा थाबनी सोलना हायरई जेसिना दे केके हायरके मादि ngahan गस का वरि सनै हायदाइने वाल्टर हायरई सोल नंगी खंगनबा मी लेब्रा लैरदि अैना तोबा ngamdaba थबक असि मेंगोंदा सिनाख्रसि सोलना हायरई कैनो नंग हायदुबो वाल्टर हायरई गस हातपा ngamgadaba प्रोफेशनल किलर अमगी नंबर पियु एंगोंदा सोलना हायरई वाल्टर नंग हायरिदो लाले मदु ओइतोकपा यारोय वरी मखा ताबा पामद्रे ऐ वाल्टर हायरई एंगोंदा फोन नंबर अमखत पियु मखादे ऐना थोकपा तौरगे अदुगा एंगोंदा फोन नंबर पिरकपगी नंगिसु थबक अदु तौबगी अचौबा फी अमा लेगनी नंगी पुसिदा कावबा ngamnodaba फी अमा ऐना पिगनी सोल हायरई वाल्टर पैसागी नते नंग हायरिबा थबकतो तौबा ngamgadaba मी खरदि ले अदुबु लुरिबदि मी सिंगदो माइक का खंगनबा मी ngakतनी थबक असि तौरबो मतुंदा कनाना तौरिबनो हायबदो सुंजोय सोयदना खंगनरकनी वाल्टर साउना हायरई अदुदि लेबा असिदा लेरिबा मी हातपसिंगसे माइक लोइना खंगनरबरा सोलना हायरई अैना खंगनाय हायबा मी सिंगसे एंगोंदा कनाना खंगनहनबनो नंग खंगनबरा माइक न सिलगा खंगनहनखिबा ngakतनी फरेने ऐगा खंगनबा मी नतबा अतोपा मी थीरे हायना खलसी अदुगा एखोइना नेगलिबा निपा अदो पुलिस की स्पाई ओरमनबदी कमदौबा अदुगा महाकसु स्पाई ओरमद्रे हायना खलसेबा एखोइना नेगलिबा निपा अदुना गस हातपा चटपा मतमदा सुंसोय सोयदुना माइक मायोकनदबदी यारोय अदुगा नंगसु खंगलबा नत्रा ngasi फावबदा माइक मायोकनबदा करंबा मी हिंगना थोलपा यावखिबगे वाल्टर हायरई थबकसे ऐ इसाना तौगे खनबनी अदुबु तंजा अमता फंखिद्रे गस का ऐगा अमुक्ता फाव थेंगनबगी तंजा अमता फंखिद्रे सोलना हायरई नंगी पार्टनर अदुदा तौहलु मौना तौहनबा कै कायबगे मादी गस का सु ngarang handa wari sanai haibani mathangi sinda वाल्टर अमदी जेसी वरी सनदुना लेरमी वाल्टर हंगलई कैगिनो नंगना गस का उनै हाइबा वरी से एंगोंदा हाइबगी मुहुत्ता सोल द हाइरिबदी जेसी नाइरई सोल से ऐगी उकिलनी मरम अदुना मंगोंदा हाइफम थोई माइकना ऐगी मरमदा सोल द तमखा तोरमदगी सोल हौजु फावबा माइक उबदा कीरिबनी मरम अदुना महा कीबा फनबा हाइदुना ऐना माइक की मरमदा वा खरा खरा हाइरिबनी वाल्टर हायरई नंग गस का करी वरी सनरपगे जेसी नाइरई माइक ऐगा चाक चारिङिदा गस लाई अदुगा ऐ मपानदा लेरिङिदा मै वरी सना होबनी करी वानोदि खंगदे वाल्टर हायरई अदुदि नंग गस का थेंगनरि से खरा तोइरेने गसदि नंगी नाकता कयाम नंगना चंगलपगे जेसी नाइरई याम नंगना चंगनई ऐगा खुद सोंगै एंगोंदा वाहै कयामसु हायरमी जेसी की वाहै असि तारब मतुंगदा वाल्टर वखल खरदि लाक्ले वाल्टरना यामना चिंगनन हायरई नंगा गस कदी करी वरी सनबगे गसना नोंदा करी करी हायरपगे जेसी नाइरई ऐगा मागदी कुइना वरी सनदे अदुबु माना हायरमबदा ऐंगोंदा गुन खरा यावी गुन सिंगदो माना उइ हायरमी वाल्टरना हंगलई करी गुन करंबा मीना उदबा गुन्नो जेसीना इंगंगना हायरई ऐंगोंदा यावबा गुन्नी हायबा मीनु खंगदे हायबा ऐंगोंदा यावरिबा गुनसे वाल्टरना असुकुथना हंगलिबा असिगी नुंगी ओइबा अर्थदि जेसीना लामसिनबा फंखिद्रे वाल्टरना यामना चिंगनबा मओंगदा मरौ लेना हायरई था अमगी ममंगदा गसना इबानीबु हातकनी हायजुना लेखिबनी अदुगा ngasiना नंगसे ऐगी लेपता पुन्ना थबक तमिनबसे तोहनदुना नंगसे करी तोहलिबनोबा बॉडीगार्ड ओहलिब्रा बैकअप ओहलिब्रा जेसी नंगबो अमता खलुने माना तौरिबा थबकसे इचम चमना तौरिबनी हायना खनब्रा माना नंगोंदा कैनोमा उइ हायबदुबु कैनो नंगसे माना हायरगे हेक्टा थाजागदबा अपंगबा अंगांगनी वाखन खनबा ngamdaba मीनी हायना माना खलिब्रा जेसी नंगना गेल हाटखी मदुगी मतुंगदा इबानीना मरम ओइदुना मागी ख्वाइदगी थाजबा मी विक्टर सु हाटख्रे गसना असिगी सुमथक्ता नंगी नमानबा कोनबो करम मीना कमदौना हाटखी नंग खंगलबा नत्रा मधुगी लमन सिंगबा ओइना इबानीना करी तौखी ई नाइ दानखिबा मयामदो माना इलाइ लाइना काउथोकपा ngamlumgani खनब्रा अदुगा नंगसु इलाइ लाइना काउथोकपा ngamगदरा माना तौखिबा फत्रबा थबकसिंग अदो वाल्टरना वाकोय सुरिबसे करी मरमगिनो हाइबा जेसिसु खंगले मरम अदुना हायरई यारे नंगी वाथीदो तोकलो नंगी थबकतो ऐ तौरगे वाल्टरना हायरई कैनो नंग तौदोइसे जेसिना हायरई गसतो ऐना हालगे हेक तंजा फंगबगा
ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔꯒꯤ ꯀꯥꯔ ꯋꯥꯁꯇ ꯃꯦꯔꯤ ꯂꯥꯛꯂꯝꯃꯤ ꯃꯦꯔꯤꯅ ꯍꯥꯏ ꯅꯪꯒꯤ ꯀꯥꯔ ꯋꯥꯁ ꯑꯁꯤ ꯂꯩꯕꯒꯤ ꯄꯥꯔꯇꯤ ꯑꯃꯗꯤ ꯋꯥꯠꯂꯤꯀꯣ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯍꯦꯡꯇꯤ ꯀꯝꯗꯧꯔꯤꯕꯒꯦ ꯃꯦꯔꯤꯅ ꯍꯥꯏꯔꯛꯏ ꯍꯦꯡꯇꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯎꯔꯦ ꯍꯥꯟꯅꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯧꯕ ꯃꯇꯝꯗ ꯀꯌꯥ ꯊꯑꯣꯏꯅ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯏ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅꯁꯨ ꯇꯧꯏ ꯃꯊꯪꯗ ꯋꯥꯜꯇꯔꯅ ꯀꯣꯜ ꯗ꯭ꯔꯤꯡꯒꯤ ꯀꯦꯁ ꯈꯔ ꯇ꯭ꯔꯣꯂꯤꯗ ꯍꯥꯞꯇꯨꯅ ꯏꯟꯁꯤꯟꯗꯨꯅ ꯄꯨꯁꯜꯂꯛꯈꯤ ꯃꯦꯔꯤ ꯑꯃꯗꯤ ꯋꯥꯜꯇꯔ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯦꯔꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯄꯨꯔꯛꯄ ꯀꯣꯜ ꯗ꯭ꯔꯤꯡꯁꯤꯡ ꯑꯗꯨ ꯀꯥ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯀꯣꯜ ꯗ꯭ꯔꯤꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯞꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯋꯥꯜꯇꯔꯅ ꯇꯥꯜꯂꯛꯄ ꯕ꯭ꯂꯦꯛ ꯃꯅꯤꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯏꯂꯔꯒꯤ ꯑꯣꯐꯤꯁꯇ ꯊꯝꯂꯦ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯌꯥꯅꯣ ꯅꯪꯒꯤꯁꯤꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯔꯣꯔ 2.5 ꯈꯔ ꯍꯦꯜꯂꯝꯒꯅꯤ ꯑꯩꯁꯨ ꯐꯖꯅ ꯃꯁꯤꯡ ꯊꯤꯗꯦ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯅꯪꯅ ꯀꯔꯣꯔ 2 ꯄꯨꯔꯛꯂꯤꯕꯁꯦ ꯊꯥ ꯑꯃꯒꯤꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ 2 ꯈꯨꯗꯤꯡꯒꯤꯅꯤ ꯑꯩ ꯊꯥ ꯑꯃꯗ ꯀꯔꯣꯔ 5ꯗꯤ ꯇꯥꯜꯂꯤ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪ ꯆꯍꯤ ꯑꯃꯗ ꯀꯔꯣꯔ 60 ꯇꯥꯟꯕ꯭ꯔꯥ ꯍꯥꯏꯁꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯔꯣꯔ 60ꯗꯤ ꯈꯔ ꯍꯦꯟꯒꯅꯤ ꯁ꯭ꯀꯥꯏꯂꯔꯅ ꯌꯥꯝ ꯄꯥꯈꯠꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩ ꯉꯝꯃꯣꯏ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯣꯛꯇ ꯈꯜꯂꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯅ ꯀꯥ ꯍꯦꯟꯅ ꯌꯥꯝꯂꯛꯄꯁꯦ ꯅꯪ ꯃꯊꯥ ꯁꯥꯕ꯭ꯔꯥ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯕꯁꯤꯗꯤ ꯑꯩ ꯏꯇꯣꯝꯗꯅ ꯀꯥꯔ ꯋꯥꯁ ꯑꯁꯤꯗ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯄꯗ ꯌꯥꯔꯣꯏ ꯅꯪꯅ ꯊꯥ ꯑꯃꯗ ꯇꯥꯜꯂꯤꯕ ꯂꯨꯄꯥ ꯀꯔꯣꯔ 5ꯁꯦ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗ ꯆꯍꯤ 1-2ꯒꯤ ꯃꯌꯥꯗ ꯑꯗꯨꯝ ꯆꯪꯒꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯔꯒꯅ ꯄꯩꯁꯥ ꯈꯔ ꯋꯥꯏꯠ ꯃꯅꯤ ꯑꯣꯟꯊꯣꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥ ꯈꯔ ꯑꯃꯅ ꯀꯗꯥꯏꯗꯅꯣꯃ ꯂꯣꯠꯁꯤꯜꯂ ꯊꯝꯃꯣ ꯑꯊꯨ ꯑꯀꯥꯏ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗ ꯂꯣꯠꯂꯒ ꯊꯝꯗꯣꯏꯕ ꯑꯩꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯄꯩꯁꯥ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯂꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯨꯄꯥ 2,000 ꯆꯠꯄꯤ ꯑꯗꯨꯝꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯥꯔ ꯆꯥꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯁ꯭ꯄꯦꯟ ꯇꯧꯔꯤꯕꯁꯤꯗꯤ ꯂꯨꯄꯥ 200-300 ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯨꯄꯥ 2,000 ꯆꯠꯄꯤ ꯉꯥꯛꯇ ꯑꯩꯅ ꯀꯥꯔ ꯋꯥꯁ ꯑꯁꯤꯗꯒꯤ ꯗꯤꯄꯣꯖꯤꯠ ꯇꯧꯔꯕꯗꯤ ꯃꯤꯅ ꯁꯣꯏꯗꯅ ꯆꯤꯡꯅꯒꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯁ꯭ꯀꯥꯏꯂꯔ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯕ ꯉꯝꯅꯤ ꯅꯪ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯦ ꯌꯥꯁꯟꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪꯅ ꯇꯧꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯍꯥꯏꯔꯛꯑꯣ ꯁ꯭ꯀꯥꯏꯂꯔ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯃꯇꯣꯝꯗ ꯃꯦꯠ ꯁꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯋꯥꯜꯇꯔ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯑꯗꯨꯒ ꯀꯥ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯚꯟ ꯑꯗꯨꯗ ꯋꯥꯜꯇꯔꯅ ꯔꯥꯏꯁꯤꯟ ꯍꯥꯏꯔꯤꯕ ꯍꯨ ꯑꯗꯨ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯔꯥꯏꯁꯤꯟ ꯑꯗꯨ ꯖꯦꯁꯤꯗ ꯄꯤꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯔꯥꯏꯁꯤꯟꯁꯦ ꯀꯗꯥꯏꯗ ꯁꯨꯡꯂꯤꯕꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯒꯁꯀꯤ ꯂꯦꯕꯣꯔꯦꯇꯔꯤ ꯃꯅꯨꯡꯗ ꯁꯨꯡꯕꯅꯤ ꯒꯁꯀꯤ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯒꯗꯧꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯁꯨꯡꯕꯅꯤ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯄꯛꯆꯗ꯭ꯔꯅꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯁꯤꯗꯤ ꯌꯥꯝꯗꯦꯅ ꯇꯨꯀꯣ ꯍꯥꯠꯄ ꯃꯇꯝꯗꯗꯤ ꯔꯥꯏꯁꯤꯟꯗꯣ ꯌꯥꯝꯈꯤꯗꯥꯏꯅꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯕꯗꯤ ꯍꯤꯡꯅ ꯍꯜꯂꯛꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤꯅꯤ ꯃꯥꯗꯤ ꯊꯕꯛꯁꯨ ꯅꯣꯡꯃꯇ ꯂꯦꯞꯇꯦ ꯊꯕꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯨꯏ ꯆꯍꯤꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯒꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛꯇꯤ ꯀꯝꯗꯧꯕ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛꯅꯗꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯆꯤꯡꯅꯒꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯏꯚꯤꯗꯦꯟꯁ ꯑꯝꯇ ꯐꯪꯂꯣꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯥꯏꯛꯀꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯖꯦꯁꯤꯅ ꯋꯥꯜꯇꯔꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯈꯤ ꯃꯁꯤ ꯎꯕꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯇꯔꯟ ꯅꯥꯏꯅ ꯇꯧꯔꯁꯤ ꯃꯥꯏꯛꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯒꯁꯀ ꯀꯔꯝ ꯀꯥꯟꯗ ꯎꯅꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯇꯝꯕ ꯉꯝꯗꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯅꯉꯣꯟꯗ ꯑꯗꯨꯝ ꯊꯝꯃꯨ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯁꯤꯖꯤꯟꯅꯧ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯒꯁ ꯎꯅꯔꯝꯗꯥꯏꯗ ꯑꯩꯉꯣꯟꯗ ꯕꯣꯗꯤ ꯁꯔꯆ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯋꯥꯜꯇꯔꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯄꯨ ꯅꯉꯣꯟꯗ ꯃꯣꯏꯅ ꯕꯣꯗꯤ ꯁꯔꯆ ꯇꯧꯔꯤꯕ꯭ꯔꯥꯅꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤꯅ ꯆꯨꯔꯨꯞ ꯑꯃ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯆꯨꯔꯨꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯆꯨꯔꯨꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯔꯥꯏꯁꯤꯟ ꯑꯗꯨ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯆꯨꯔꯨꯞ ꯎꯄꯨ ꯃꯅꯨꯡꯗ ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯍꯥꯞꯆꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯍꯦꯡ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯀꯝꯗꯧꯅ ꯃꯥꯒꯤ ꯀꯥꯔ ꯑꯅꯩꯕ ꯑꯃ ꯂꯩꯔꯛꯄ ꯑꯗꯨꯒ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯀꯥꯔ ꯑꯗꯨ ꯑꯃꯨꯛ ꯌꯣꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯃꯥꯒꯤ ꯀꯀꯥꯗ ꯂꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯁ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯦꯡꯕꯨ ꯀꯧꯔꯛꯏ ꯒꯁꯅ ꯀꯝꯗꯧꯔꯤ ꯍꯛꯆꯥꯡꯗꯤ ꯌꯥꯝꯅ ꯐꯒꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯥꯛꯄꯗꯣ ꯑꯩꯅ ꯎꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯂꯧꯔꯝꯃꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯗ꯭ꯔꯒꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯍꯦꯔꯣ ꯑꯃ ꯑꯣꯏꯔꯤꯕ ꯅꯪꯒꯤ ꯃꯐꯝꯗꯒꯤ ꯄꯩꯁꯥ ꯂꯧꯕ ꯍꯥꯏꯕꯁꯦ प्रजा असिगी अफबा मरुप अमदगी पैसा लौबगा चप माने गसना वाल्टर जूनियर दा हंगलई नोइगी इमा बाबादी कमदौरी वाल्टर जूनियर ना हाय मोइदी याम नंगाइरी हेंगना हाइरई अदो आइगी कोका कोला से लोइक्रे अमुता रिफिल तौबिरकेरा गसना होय हाइदुना हेंगी कोका कोला यावबा कप अदो पुदुना चखी अदुगा रिफिल तौरखी मथंगी सिंदा हेंग मागी कार मनुंगदा लेरमी अदुगा ngasai गसना पाइरंबा कोक की कंटेनर हाइबदी कोक की कौता अदु
ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯚꯤꯗꯦꯟꯁ ꯍꯥꯞꯄ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯈꯤ ꯑꯗꯨꯒ ꯀꯥꯔ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯀꯥꯔ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯤꯅ ꯍꯥꯏ ꯉꯁꯤꯗꯤ ꯀꯥꯏꯗꯅꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯕ ꯑꯗꯨꯒ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯕ ꯑꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯝꯍꯥꯡ ꯑꯃꯗ ꯂꯩꯔꯤꯕ ꯒꯁꯀꯤ ꯐꯥꯔꯝ ꯑꯗꯨꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯌꯧꯁꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯁ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯥꯏꯛꯇ ꯆꯪꯂꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯕꯤꯜꯗꯤꯡ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯐꯥꯔꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯗ ꯀꯥ ꯃꯅꯨꯡꯗ ꯖꯦꯁꯤ ꯃꯥꯏꯛ ꯑꯃꯗꯤ ꯒꯁ ꯎꯅꯔꯝꯃꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯀꯣꯐꯤ ꯁꯦꯝꯕ ꯍꯩꯕ꯭ꯔꯥ ꯍꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯤ ꯈꯔ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯣꯐꯤ ꯁꯦꯝꯃꯛꯑꯣ ꯖꯦꯁꯤ ꯀꯣꯐꯤ ꯁꯦꯝꯐꯝꯗ ꯆꯪꯂꯛꯏ ꯃꯍꯥꯛꯇꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯔꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯍꯦꯛ ꯇꯟꯖꯥ ꯐꯪꯕꯒ ꯊꯕꯛ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕ ꯇꯟꯖꯥ ꯑꯗꯣ ꯖꯦꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯖꯦꯁꯤꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯒꯤ ꯆꯨꯔꯨꯞ ꯎꯄꯨ ꯃꯅꯨꯡꯗ ꯂꯣꯠꯁꯤꯟꯈꯤꯕ ꯔꯥꯏꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯛ ꯂꯥꯛꯇꯨꯅ ꯖꯦꯁꯤꯗ ꯍꯥꯏꯔꯛꯏ ꯁꯦ ꯅꯣꯡꯃꯩꯁꯦ ꯄꯥꯏꯁꯤꯜꯂꯨ ꯅꯪꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯑꯗꯨꯝ ꯍꯥꯞꯇꯨꯅ ꯊꯝꯃꯨ ꯑꯩꯅ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯖꯦꯁꯤ ꯏꯪꯉꯛꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯅꯣꯡꯃꯩ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯖꯦꯁꯤ ꯅꯣꯡꯃꯩ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛ ꯃꯁꯤꯕꯨ ꯃꯔꯨ ꯌꯥꯎꯕ꯭ꯔꯅꯦ ꯅꯣꯡꯃꯩꯁꯦ ꯖꯦꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩꯗꯨ ꯐꯤꯈꯥꯎ ꯍꯥꯞꯆꯟꯈ꯭ꯔꯣ ꯑꯩꯅ ꯂꯧꯊꯣꯛꯑꯣ ꯍꯥꯏꯗꯤ ꯂꯧꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯖꯦꯁꯤ ꯒꯁꯅ ꯊꯛꯅꯕ ꯀꯣꯐꯤ ꯑꯗꯨꯗ ꯔꯥꯏꯁꯤꯟ ꯍꯥꯞꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯊꯪꯗ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯥꯏꯛ ꯖꯦꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯀ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯒꯁꯀꯤ ꯃꯦꯠ ꯍꯨꯔꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯒꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯦ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯁꯀ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯤ ꯑꯃ ꯂꯥꯛꯂꯦ ꯅꯨꯄꯥ ꯑꯗꯨ ꯃꯇꯣꯝꯇ ꯂꯥꯛꯏ ꯒꯁꯅ ꯍꯪꯂꯛꯏ ꯑꯇꯩ ꯃꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯁ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯇꯣꯝꯗ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯥꯔꯇꯦꯜꯒꯤ ꯃꯤꯑꯣꯏꯅꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯃꯔꯤꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯈꯣꯏꯗ ꯂꯨꯄꯥ ꯀꯔꯣꯔ 500 ꯄꯤꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯏꯅ ꯑꯩꯒꯤ ꯀꯔꯕꯥꯔ ꯑꯃꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯅꯔꯝꯕ ꯃꯔꯤꯁꯤꯡ ꯑꯗꯨꯁꯨ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯗꯠꯄ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ ꯒꯁꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯒꯁ ꯅꯪ ꯀꯥꯔꯇꯦꯜꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯕ ꯄꯥꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯤ ꯌꯦꯁ ꯅꯠꯇ꯭ꯔꯒ ꯅꯣ ꯑꯁꯤ ꯈꯛꯇꯅꯤ ꯌꯦꯁ ꯑꯣꯔ ꯅꯣ ꯅꯠꯇꯕ ꯋꯥꯍꯩ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨꯗꯤ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯍꯪꯕ ꯂꯥꯛꯄꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯗꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯒꯁ ꯑꯃꯗꯤ ꯃꯥꯏꯛꯁꯨ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯒꯁꯀꯤ ꯃꯇꯨꯡꯗ ꯃꯥꯏꯛ ꯂꯦꯞꯄꯤ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯦ ꯃꯃꯥꯡꯗ ꯒꯁ ꯂꯦꯞꯄꯦ ꯃꯥꯏꯛ ꯀꯔꯤ ꯋꯥꯈꯜ ꯈꯟꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯅꯣꯡꯃꯩ ꯀꯥꯞꯄ ꯐꯖꯅ ꯇꯝꯕꯤꯗꯕ ꯌꯥꯔꯔꯣꯏ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯊꯣꯛꯀꯗꯧꯔꯤ ꯖꯦꯁꯤꯅ ꯍꯥꯏ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯤꯁꯤꯕꯣ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩꯒ ꯄꯤꯁꯤꯜꯂꯛꯏꯁꯦ ꯑꯗꯨꯒ ꯒꯁꯅ ꯑꯩꯉꯣꯟꯗ ꯒꯨꯟ ꯑꯃ ꯌꯥꯎꯏ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯎꯔꯤꯕ ꯒꯨꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯎꯔꯤꯕ ꯒꯨꯟ ꯑꯁꯦ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯦꯁꯤ ꯅꯪꯁꯦ ꯅꯪꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯉꯤ ꯃꯤ ꯑꯗꯨꯒꯤ ꯐꯠꯇꯅꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯊ꯭ꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯒꯗꯕ ꯃꯤꯅꯤ ꯅꯍꯥꯛꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯁꯦ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏꯕ ꯃꯤꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕꯗꯤ ꯅꯪꯅ ꯂꯣꯌꯦꯜ ꯑꯣꯏꯔꯤꯕ ꯃꯤ ꯑꯗꯣ ꯑꯐꯕ ꯃꯤꯔꯥ ꯐꯠꯇꯕ ꯃꯤꯔꯥ ꯁꯤ ꯈꯛꯇꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯖꯦꯁꯤ ꯋꯥꯈꯜꯅ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯔꯤꯍꯦꯞ ꯁꯦꯟꯇꯔꯗ ꯂꯥꯛꯂꯝꯃꯤ ꯋꯥꯜꯇꯔ ꯅꯠꯇ꯭ꯔꯒ ꯒꯁ ꯅꯠꯇ꯭ꯔꯒ ꯃꯥꯏꯛ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯀꯅꯥꯅ ꯀꯅꯥꯒꯤ ꯋꯥ ꯂꯧꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯤ ꯋꯥꯅ ꯂꯧꯔꯣꯏ ꯈꯟꯕꯗ ꯃꯍꯥꯛ ꯀꯉꯥꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤ ꯂꯦꯞꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯖꯦꯁꯤ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯄꯛꯂꯤꯕ ꯐꯠꯇꯕꯁꯦ ꯀꯩꯅꯣ ꯑꯝꯇ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯖꯦꯁꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯐꯠꯇꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯒꯦ ꯏꯕꯥꯅꯤꯒꯤ ꯊꯕꯛꯇꯣ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯒꯁꯀ ꯑꯩꯒ ꯑꯃꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯪ ꯇꯟꯖꯥ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯔꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯒꯣꯃꯦꯁꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯦꯡꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗ꯭ꯔꯕ ꯎꯅꯔꯨꯗꯕ ꯄꯥꯔꯠꯅꯔ ꯑꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯉꯥꯛꯇꯪ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡ ꯒꯣꯃꯦꯁ ꯑꯃꯗꯤ ꯃꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯅꯪ ꯅꯥꯕ ꯐꯔꯛꯄꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯚꯤꯇꯥꯃꯤꯟ ꯅꯠꯇꯕ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯔꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯣꯃꯦꯁꯅ ꯍꯥꯏꯕꯗ ꯍꯦꯡ ꯅꯪ
ꯑꯩꯈꯣꯏꯗ ꯎꯠꯀꯗꯕ ꯀꯩꯅꯣ ꯋꯥ ꯈꯔ ꯂꯩ ꯍꯥꯏ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯁꯔ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀꯦꯁ ꯑꯃꯒꯤ ꯃꯔꯝꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯈꯤ ꯀꯦꯁ ꯑꯗꯨ ꯒꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤꯅꯤ ꯃꯥꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕꯒꯤ ꯀꯦꯁꯅꯤ ꯑꯗꯨꯕꯨ ꯒꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯦꯃꯤꯁꯇ꯭ꯔꯤ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯥꯏꯔꯤꯛꯇ ꯄꯥꯗꯨꯅ ꯂꯩꯖꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯃꯦꯠ ꯁꯨꯡꯕꯗ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯅꯦ ꯃꯥꯅ ꯁꯨꯡꯂꯤꯕ ꯃꯦꯠ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯃꯦꯠ ꯑꯗꯨꯅꯤ ꯍꯦꯡꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯒꯣꯃꯦꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯒꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯍꯩꯁꯦꯟꯕꯛ ꯑꯗꯨꯔꯥ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯩꯁꯦꯟꯕꯛꯀ ꯌꯥꯝꯅ ꯅꯛꯅꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯂꯦ ꯃꯊꯪꯗ ꯍꯦꯡꯅ ꯐꯪꯂꯛꯄ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯗꯨꯀꯥꯟꯒꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯃꯗꯨꯗ ꯏꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯝꯕꯔꯁꯤꯡ ꯑꯁꯤ ꯒꯨꯒꯜꯗ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗꯤ ꯏꯟꯗꯁꯇ꯭ꯔꯤꯗ ꯁꯤꯖꯤꯟꯅꯕ ꯑꯆꯧꯕ ꯃꯦꯆꯤꯟ ꯏꯌꯔ ꯄ꯭ꯌꯨꯔꯤꯐꯥꯏꯌꯔ ꯑꯃꯒꯤ ꯄꯥꯔꯠ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯐꯠꯇꯕ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯅꯨꯡꯁꯤꯠꯄꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯣꯟꯊꯣꯛꯅꯕ ꯃꯦꯆꯤꯟ ꯑꯃꯅꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯥꯕ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯃꯦꯆꯤꯟ ꯑꯆꯧꯕ ꯑꯁꯤ ꯃꯦꯠ ꯁꯨꯡꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯦꯆꯤꯟ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯃꯦꯠ ꯁꯨꯡꯐꯝ ꯑꯗꯨꯗꯤ ꯑꯄꯤꯛꯄ ꯃꯦꯠ ꯁꯨꯡꯐꯝꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯦꯠ ꯁꯨꯡꯐꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯄꯅꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯕ ꯑꯗꯨꯅ ꯁꯥꯕꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯦꯗ꯭ꯔꯤꯒꯦꯜ ꯑꯣꯐꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯂꯨꯔꯦ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯗꯨꯗ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯗꯦꯂꯤꯚꯔꯤ ꯇꯧꯈꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯆꯤꯟ ꯑꯁꯤ ꯀꯅꯥꯅ ꯂꯩꯈꯤꯕꯒꯦ ꯑꯗꯨꯒ ꯄꯩꯁꯥꯅ ꯀꯅꯥꯅ ꯄꯤꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯦꯆꯤꯟ ꯑꯁꯤ ꯀꯅꯥꯝꯇꯅ ꯂꯩꯗꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯀꯅꯥꯝꯇꯅ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯔꯦꯀꯣꯔꯗꯇ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯣꯡꯒꯨꯜ ꯃꯥꯡꯈ꯭ꯔꯦ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯂꯣꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯊꯤꯒꯠꯄ ꯍꯧꯈꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯃꯁꯥ ꯃꯔꯣꯡ ꯌꯥꯝꯅ ꯂꯣꯡꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯦꯆꯤꯟ ꯁꯥꯕ ꯃꯦꯆꯤꯟꯒꯤ ꯄꯥꯔꯠ ꯁꯥꯕ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯆꯥꯅ ꯊꯛꯅꯕ ꯁꯥꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯈꯤꯕꯅꯤ ꯃꯦꯗ꯭ꯔꯤꯒꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯦꯗ꯭ꯔꯤꯒꯦꯜꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯥꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯄꯣꯂꯣꯁ ꯍꯔꯃꯥꯅꯣꯁ ꯍꯥꯏꯕꯗꯤ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯌꯣꯜꯂꯤꯕ ꯗꯨꯀꯥꯟ ꯑꯁꯤꯕꯨꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯡꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯒꯦꯜꯁꯨ ꯁꯤꯈ꯭ꯔꯦ ꯃꯣꯏꯒꯤ ꯂꯦꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯃꯐꯝꯁꯨ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯨꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯛꯂꯨꯔꯦ ꯑꯗꯨꯕꯨ ꯒꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯁꯥ ꯉꯥ ꯆꯥꯗꯕ ꯅꯨꯄా ꯑꯃꯅꯤ ꯑꯗꯨꯒ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯆꯠꯂꯤꯕꯅꯣ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯄꯣꯁꯇꯔ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯎꯅꯕ ꯆꯠꯂꯤꯕꯅꯣ မာꯅ ꯎꯅꯔꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯑꯩꯅ ꯈꯟꯕꯗ ꯒꯦꯜꯅ ꯎꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯒꯁ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯦꯡꯅ ꯒꯁꯀꯤ ꯊꯦꯠꯂꯤꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯎꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯡꯅ ꯌꯥꯝ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯒꯁꯀꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯂꯕꯒꯦ ꯃꯥꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯑꯐꯕ ꯁꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒ ꯂꯣꯏꯅ ꯇꯤꯟꯅꯔꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗꯒꯤ ꯊꯣꯛꯄ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯗꯥꯏꯅꯦ ꯃꯔꯨꯞꯇꯤ ꯅꯛꯅ ꯊꯝꯃꯨ ꯑꯗꯨꯒ ꯌꯦꯛꯅꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯅ ꯊꯝꯃꯨ ꯍꯥꯏꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯒꯁ ꯆꯦꯟꯅꯕꯗꯣ ꯆꯨꯝꯒꯗꯕ ꯃꯥꯟꯗꯦ ꯒꯣꯃꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯁꯀꯤ ꯗꯨꯀꯥꯟꯗ ꯃꯤ ꯑꯃ ꯎꯅꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛ ꯒꯁ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ ꯗꯨꯀꯥꯟ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯤ ꯅꯣꯡꯃꯗ ꯃꯤ ꯂꯤꯁꯤꯡ ꯂꯥꯛꯂꯤꯕꯅꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯨꯀꯥꯟ ꯃꯄꯨꯗꯤ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯒꯁꯇꯤ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ ꯈꯪꯂꯦ ꯃꯔꯝꯗꯤ ꯒꯁꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯁꯤ ꯒꯦꯜꯒꯤ ꯃꯌꯨꯝꯗ ꯊꯦꯡꯅꯩ ꯒꯦꯜꯒ ꯒꯁꯀ ꯈꯪꯅꯗꯕ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯅ ꯒꯁꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯁꯤ ꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯦꯡꯅ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯒꯁꯅ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯀꯣꯀꯥ ꯀꯣꯂꯥ ꯀꯟꯇꯦꯅꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯀꯟꯇꯦꯅꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯒꯁꯀꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯎꯠꯂꯝꯃꯤ
ꯍꯦꯡꯅ ꯄꯨꯊꯣꯔꯛꯂꯤꯕ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯎꯕꯗ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯒꯣꯃꯦꯖ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯁꯤꯡꯕꯨ ꯁꯤꯌꯔ ꯇꯧꯕꯤꯈꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫